Sakhangdabasingna UCM gi office mai tharambada natana macha leima mapi council UPF kada NIPCO gi office thugairam lei pawasi ngasi nung thilfong kiba kanglai paki maira pause dagi lokhatchavane DM College Complex manung da leiba mahiroi loop amagi mayai loisangda ngarang numidang pung mapan lom taba matamda sakti leiba IED ama pokhai khibagi thogdokta mahiroi ama leikhidre amana soktuna laika nakre thogdok adu da leikhidreba mahiroi adugi maming Wainam Keneze chahi kunmari apokpa Wainam Ingocha kauwe Bisnupur district ke usoi pokpi dagi ne aduga soklaba mahiroi aduna kaibul lamjaw dagi Salam Michael chahi kunmari apokpa Ibomcha kauwe makoi ani mahiroi loop adugi office ta plan tawduna thamlamba IED pokhairakpa machena panbadage soktuna khudakta Rajmete City da pukhatuna laika nakhe adubu Wainam Keneze laika nabangamdana numidang pung 10 rom tarakpa matamda leikhidavane IED pokhaiba aduda manak nakpada khamduna thamba car anisu akaya toy thokhe IED adu mahiroi loop adugi complex ki mamang thangba walda fit tawduna thamlamkhibani haire thaudok adu thokibaga police ki kangbu mafam aduda laktuna yangsinbagi thabak chathakhe ngasi ayuksu thaudok thokhumda forensic science ki kangbu laktuna yangsinbagi thabak chathakhe amaromda ngarang numidang mahiroi loop amagi office ta bom pokhaibagi thaudok adu thokibaga ikan kanadana lamfel police ki manung chanba Traffic Island gi maning thang basarukta laiba UCM gi office masak khangdabasing na mai tharambadage tumna mai chakre mai chakpagi pau phangbaga Manipur Fire Service ki kangbu laktuna mai kanbagi thabak chathaki aire atopa pawamana ngarang numidang pung 12 minute ni furom tarakpa matamdasu Palace compound laiba machalai magi office su sakhangdabasing na mai tharambaga loinana potsai kaya amang ata thogalam lei machalai magi office mai tharambada natana complex atu da laiba Microfinance ki office su thugai duna manga ta thogalam khe ben amasu mai tharam khi aire machalai magi president na phongdo ki bada sakhang dabasing aduna mafam adudagi polam kaya su puduna chatkre hai khe thogdok aduga ikan kanadana wangkhai da leiba mapi council gi office ki polam sing sakhang dabasing na thugai chaikhai duna mangan tagan baga loinana office adugi mathakta leiba baragi ka sing su mai tharam le aire mai tharam baduda baragi ka sing adu mai na chakre Baragi ka aduda laiba Image TV gi Paumi Kumar sakhangdabasing aduna purambadage soktuna Rajmete City da hojik laika nari haire thogdok adu thonglingai kaisam thong lai som lairak machinda laiba United People's Front UPF ki office ta su masakhangdaba mioi kaya laktuna office adugi polam kaya thugaiduna amang ata thogan khibaga loinana office mamangda khamduna thamba Honda Activa ane sorokta puthoktuna mai tharam le haire masigi matungda ikan kanadana Imphal East District ke poirei romba khongnang khongda leiba kada gi office ta su masak khangdaba mioi kaya laktuna office atu gi potsai sing thugai baga loinana polam kaya amana mai tharam khi haire loinana office atu da leiramba mioi kharasu sakhangdaba sing aduna mafam adu dagi faduna pukhi haire ngarang ahing nong yai matung pung amarom tarakpa matam da su Sega Road takhelambam laikai da leiba yum amagi mathak thangba sarukta baragi ka da leiba NIPCO gi office ta su mioi kaya laktuna office ki polam kaya thugai duna mangalam khi haina baragi mapu oiriba yumbu na phongdokhe mahang na makhata na phongdokhi bada sakhangdabasing aduna lakpa matamda NIPCO gi office aduda mari leina bamyoi amata leikhide haire